ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯈꯛꯄꯨ intelligent ꯑꯣꯏ ꯀꯣꯛ ꯂꯩ ꯕꯨꯗꯤ ꯂꯧꯁꯤꯡ ꯐꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯉꯣꯟꯗ ꯆꯦꯟꯕ ꯀꯔꯝ ꯃꯈꯜꯒꯤ ꯇꯣꯞ ꯒꯨꯟ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡꯕꯨꯅꯣ IQ ꯇꯦꯁ ꯑꯃ ꯇꯧꯔꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ IQ ꯁ꯭ꯀꯣꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯆꯥꯡ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯎꯠꯄ ꯉꯝꯗꯧꯔꯤꯕ꯭ꯔꯥ? ꯑꯦꯛꯁꯄꯔꯠ ꯀꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ IQ ꯁ꯭ꯀꯣꯔ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯈꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯂꯦꯚꯦꯜ ꯑꯗꯨ ꯎꯠꯄ ꯉꯝꯗꯦ꯫ IQ ꯁ꯭ꯀꯣꯔ ꯋꯥꯡꯉꯤ ꯍꯥꯏꯗꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯕ ꯃꯤꯁꯤꯡꯕꯨ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡꯅ ꯂꯨꯖꯔꯅꯤ ꯍꯥꯏꯔꯝꯈꯤ꯫ IQ ꯇꯦꯁ ꯑꯃꯅ ꯐꯣꯀꯁ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯔꯤꯖꯅꯤꯡ, ꯃꯦꯃꯣꯔꯤ ꯄꯥꯋꯔ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯁ꯭ꯀꯤꯜꯁꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯈꯛꯀꯤ ꯋꯥꯈꯜ ꯈꯨꯈꯜ ꯑꯁꯤ ꯅꯤꯌꯣꯝ ꯑꯃꯗꯤ ꯄꯔꯤꯡ ꯆꯨꯝꯕ꯭ꯔꯥ, ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯌꯥꯝꯅ ꯋꯥꯡꯉꯤ, ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛꯀꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯌꯥꯕ ꯀꯟꯁꯦꯞ ꯑꯃꯈꯛꯇꯤ ꯅꯠꯇꯦ꯫ ꯈꯦꯠꯅꯕ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯈꯦꯠꯅꯕ ꯃꯤ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯥꯔꯊ ꯑꯁꯤ ꯈꯦꯠꯅꯩ ꯃꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯇꯦꯁꯠ ꯑꯁꯤ ꯌꯥꯝꯅ ꯂꯤꯃꯤꯇꯦꯗ ꯑꯣꯏꯕ ꯃꯔꯝꯅ ꯃꯤ ꯑꯃꯈꯛꯅ ꯍꯩꯖꯕ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯠꯄ ꯉꯝꯕ ꯅꯠꯇꯦ꯫ ꯍꯥꯋꯥꯔꯗ ꯒꯥꯔꯗꯅꯔ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯑꯁꯤꯒꯤ ꯃꯜꯇꯤꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯈꯜ ꯑꯁꯤ 9 ꯁꯨꯏ꯫ ꯑꯍꯥꯟꯕꯗ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯕꯗꯤ ꯏꯕ ꯑꯃꯗꯤ ꯉꯥꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯑꯅꯤꯁꯨꯕꯗ ꯂꯣꯖꯤꯀꯦꯜ ꯃꯦꯊꯃꯦꯇꯤꯀꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯑꯍꯨꯝꯁꯨꯕꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯩꯕ ꯃꯤ ꯑꯁꯤꯗꯤ ꯑꯍꯥꯡꯕ ꯖꯒꯥ ꯑꯃ ꯍꯦꯛ ꯎꯕꯒ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯤ ꯍꯥꯞꯄꯒ ꯀꯔꯤ ꯁꯥꯒꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁ꯭ꯀꯤꯜ ꯑꯁꯤ ꯆꯦꯟꯒꯜꯂꯤ꯫ ꯃꯔꯤꯁꯨꯕꯗ ꯕꯣꯗꯤꯂꯤ ꯀꯥꯏꯅꯦꯁꯊꯦꯇꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯕꯣꯗꯤ ꯁ꯭ꯃꯥꯔꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯉꯥꯁꯨꯕꯗ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯇꯔꯨꯛꯁꯨꯕꯗ ꯏꯟꯇꯔꯄꯔꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯇꯔꯦꯠꯁꯨꯕꯗ ꯏꯟꯇ꯭ꯔꯥꯄꯔꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯏꯟꯇꯔꯄꯔꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯏꯟꯇ꯭ꯔꯥꯄꯔꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯥꯡꯕ ꯃꯤꯁꯤꯡꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯏꯃꯣꯁꯟꯁ ꯑꯃꯗꯤ ꯑꯄꯥꯝꯕꯗ ꯃꯨꯟꯅ ꯈꯪꯒꯜꯂꯤ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯅꯦꯆꯔꯦꯂꯤꯁꯠ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯍꯥꯏꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯈꯜ ꯑꯁꯤ ꯆꯦꯟꯕ ꯃꯤꯁꯤꯡꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯉꯥꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯒꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕ, ꯂꯩꯁꯨ ꯊꯥꯕ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡꯕꯨ ꯂꯨꯅ ꯇꯧꯒꯜꯂꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯈꯜ 9 ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯅꯤꯅ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯗ ꯆꯦꯟꯒꯟꯕ ꯒꯨꯟ 12ꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯄꯨꯜꯂꯒ ꯂꯥꯡꯃꯤꯟꯅꯕꯕꯨꯗꯤ ꯃꯇꯣꯝꯇ ꯂꯩꯔꯒ ꯋꯥꯈꯜ ꯈꯟꯖꯕꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯀꯥꯟꯅꯗꯕ ꯃꯈꯜꯒꯤ ꯗ꯭ꯔꯃꯥꯗꯒꯤ ꯌꯥꯔꯤꯕꯃꯈꯩ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯊꯟꯇ ꯂꯩꯖꯔꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯈꯛ ꯁꯦꯝꯒꯠꯆꯅꯕ ꯍꯣꯠꯅꯖꯩ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯒꯤ ꯁꯣꯂꯨꯁꯟ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯖꯕꯅ ꯍꯦꯟꯅ ꯄꯥꯝꯖꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯅ ꯃꯁꯥꯁꯤ ꯌꯥꯝꯅ ꯍꯩꯔꯕꯅꯤ, ꯈꯪꯂꯕꯅꯤ, ꯁꯤꯡꯂꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕꯒꯤ ꯃꯍꯨꯠꯇ ꯈꯪꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ, ꯑꯩꯅ ꯈꯪꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯅ ꯈꯪꯖꯒꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯂꯨꯊꯕ ꯃꯈꯜꯒꯤ ꯍꯤꯔꯝꯗ ꯂꯨꯊꯕ ꯃꯈꯜꯒꯤ ꯋꯥꯍꯪ ꯍꯪꯒꯟꯕꯇ ꯅꯠꯇꯅ ꯃꯁꯥꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯇꯅꯇ ꯂꯩꯖꯒꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯈꯪꯕ ꯈꯔ ꯋꯥꯠꯄ, ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯊꯥꯛ ꯈꯔ ꯅꯦꯝꯕ ꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯑꯣꯏꯖꯔꯤꯕ ꯊꯥꯛꯇꯨꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕꯅꯤ, ꯈꯪꯂꯕꯅꯤ ꯑꯃꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯂꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯟꯒꯜꯂꯤ꯫ ꯃꯁꯤꯕꯨ ꯗꯅꯤꯡ-ꯀ꯭ꯔꯨꯒꯔ ꯏꯐꯦꯛ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯃꯔꯣꯝꯗꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯗꯤ ꯈꯪꯗꯕ ꯃꯇꯝꯗ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯣꯛꯆꯕꯗ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯐꯥꯎꯒꯟꯗꯦ꯫ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯥꯎꯔꯧ ꯃꯍꯩ ꯄꯥꯟꯕ ꯎꯅ ꯃꯔꯨ ꯂꯣꯛꯏ ꯍꯥꯏꯅꯕ ꯑꯗꯨꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯈꯣꯏ ꯑꯁꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ꯫ ꯊꯕꯛ ꯑꯃ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯃꯌꯥꯝꯅ ꯇꯧꯅꯔꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯃꯑꯣꯡꯗ, ꯈꯦꯠꯅꯕ ꯃꯑꯣꯡꯗ, ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯇꯧꯅꯕꯇ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯛ ꯐꯖꯅ ꯈꯪꯖꯒꯅꯤ꯫ ꯃꯁꯥꯒꯤ ꯍꯩꯁꯤꯡꯖꯕ, ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯒꯅꯤ꯫ ꯃꯤꯁꯨ ꯇꯧꯅꯩ, ꯃꯤꯁꯨ ꯄꯥꯝꯅꯩ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯅꯥꯊꯩꯔꯒ ꯃꯤꯅ ꯇꯧꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯗꯤ ꯀꯌꯥ ꯇꯧꯒꯟꯗꯦ꯫ ꯃꯁꯥꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯚꯦꯂ꯭ꯌꯨꯁꯀ ꯆꯨꯅꯕ ꯂꯝꯕꯤ ꯑꯣꯏꯍꯟꯅꯕꯇ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯁꯥꯎꯅꯔꯤꯕ ꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯇ ꯍꯣꯠꯅꯒꯅꯤ꯫ ꯑꯃꯒꯤꯁꯨ ꯃꯤꯆꯪ ꯆꯪꯗꯕꯤꯗ ꯅꯥꯀꯜ ꯑꯅꯤꯔꯣꯝꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯃꯗꯤ ꯃꯔꯤ ꯑꯗꯨꯕꯨ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ 2011ꯗ ꯇꯧꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯒꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯥ ꯁꯨꯛꯊꯤ ꯊꯤꯒꯟꯗꯕ ꯑꯃ ꯑꯣꯏꯒꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯧꯕ ꯉꯝꯕꯗ ꯊꯥꯖꯕ ꯊꯝꯖꯕ ꯍꯥꯏꯕꯗꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯖꯕ ꯃꯤ ꯑꯗꯨꯅ ꯂꯥꯛꯅꯤꯡꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯛꯆꯁꯅꯨ ꯃꯍꯥꯛꯅ ꯐꯖꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯂꯨꯁꯟꯅ ꯋꯥꯁꯟꯗꯕꯒꯤ ꯃꯔꯝ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯋꯥꯁꯤꯟꯖꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ ꯃꯈꯣꯏꯁꯤꯡꯁꯤ ꯋꯥꯔꯤ ꯃꯆꯥ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒ ꯃꯣꯠ ꯇꯤꯟꯅꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯃꯥꯟꯅꯕ ꯃꯤꯁꯤꯡꯒ ꯂꯨꯊꯕ ꯍꯤꯔꯝ ꯑꯃꯗꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯅ ꯍꯦꯟꯅ ꯄꯥꯝꯒꯜꯂꯤ꯫ ꯀꯅꯥꯒ ꯃꯔꯤ ꯊꯝꯅꯔꯤ, ꯀꯅꯥꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯇꯣꯡꯂꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯠ ꯂꯩꯇꯦ꯫ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯔꯤ ꯑꯁꯤ ꯋꯥꯆꯣꯏꯅꯤ ꯈꯟꯕꯇ ꯅꯠꯇꯅ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯤꯁꯤꯡꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫
Nipan subada makoisingsi wa ngangba matamda yamna section na ngangani. Wa amakak ngangdringigi mamangda haidoriba wa atugi amang atong fazadaba munna khanglaba matungda nganglakani. Wa ngangdringigi mamangda ngaihak tumina leiraga munna khalaga ngangakpanina mayamna makoising asibu yamna reserve oiba amadi serious oiba midani haigali. Karigumba amagi matangda mot natraga opinion semba haiba asi hairiba pot adugi maramda munna thijalaba munna khanglaba kanda khatang semgani. Opinion adu semjringegi mamangda wakhal munna amadi matam changna khangibana maram oiraga ama na haiba taruraga makhoigi mot adubu tarai na hongdok chakande. Mapan subada makoisingsi anoba maru mapang tinaba fangande. Makoina tinaningba kok chanaba makhangi mi kaya thiba fangande. Mi kharadadi yamna ka hena intelligent oiba mi si makoina yamna kijaba naksinba ngamdaba amakhak oigali. Masina maram oiraga yamna intelligent oiba mi adu anoba maru mapang tinaba fangdabagi maram amasu oiribani. Tara subata hakchang sajal tobugumna makoina makoigi mind asibusu sajal toba pamjai. Icham chamba wakhal kaya khansindrasu yengbaya ba araipa makhangi entertainment program yengbagi muhurta makoina documentary gumba educational program kaya ama yengba pamjai. Taramathoi subata yamna intelligent oiba mi sing asi open minded oigali. Masu magi opinion amadi point of view lebaya bagumna atopa mi su makoigi opinion lebaya heba asi mana khangi. Masina maram oiraga mana atopa migi wakhalon makhoigi point of view adubu understand toba ngamnaba hotnagani. Atopa lamgi culture amadi atopa lamgi mi singbu khangningba pokali. Tarani thoi subata yamna intelligent oiba mi asi empathy gi level wangali. Habadi atopa mi singna phariba emotion adu masak khangba ngamgali. Atopa mi amana thawai nungaitaba matamda mi asi thawai nungaitre haiba khangba ngamgali. Makhoina thaba ama tawdringegi mamangda natragana wa ama ngangdringegi mamangda atopa mi da kaigadra atopa mi da sokadra haiba wakhal asi munna khalaba matungda wangangkani thabak torakani. Loisilakpada aina haijaningba wafam amakhakna akhoigi education system asida asoiba kyamarum ama leibena maram oiraga fanglaiba mark amadi grade asibu yamna ka hena maru oina loba amakhak oiri. Khena ba makhalgi haijasingjaba khena ba makhalgi intelligence leiba mahiroi singbu chapmanaba pathap amana makhoigi chang onbadi aranba oigani. Mahiroi kharadi lairikte iriba para adubu hobadagi loiba fawba chimpa puthoaga parikha gi holda amata jitadana ithokpa ngamlibani. Asigumba mahiroi asina class 2 gi rank 1 ni targani adubu mana khwaidagi intelligent oire habati chumgadra. School amadi college ki performance phajaraktaba targasu ngasa ina panjakriba kun tarani thoidugi manungda kharata orabasu chelabati adom su yamna intelligent oiba mi amakhak oirabagi chance asi wangi habasi kaubigano.